Manipur miyambu lana chalhangiba amasung lana lamjinggiba adumba Congress ki miyosing haiba tare maruine Rahul Gandhi hojik mahang ngarang lakiba Manipur gi lakiba khongchat asidaisda kuki dana ma haijanba maitei dana ma haijanba aduna maram orakanda akhoi shanti leijaba asung lamdam ase shanti halakna bana honari lamdam ase masi shanti de leitana bana kanna honare na ai masi mai haijaninge maram de kai gino haimar tamda Manipur da Congress of vote pi gi base atai gi natte ba Congress of vote pi gi base Prime Minister na wangang de Manipur gi matang da haibagi maru oiba pot am da vote pi gi mane ba madu Congress na mogi social media maram de social media si leibi ya ba social media gi magi kano se khoi gi media group se khoi gi leiraga magi kano sing se hengalan ba ya ba adu gi system do leiraga da social media da laanna khoi se matam du de tau ki ba madu gi maram do maduna maram orakanda Prime Minister na wangang de habdo mayam hena khang wane ba ngarang na handa su kana no chinchi bi garana Prime Minister wangang de na hai ki bdo madu masana khanggadabne ba maram di Prime Minister na kya wangang ki nungti gi singi matter je is India gi Prime Minister ne ta wangang nungti ngang ba am na te ba adu madu khangde ba aduna Rahul Gandhi na ngarang la ki ba Congress is da kai dore Congress ki agenda ai mamang da dum hai gi bduni lari haibu ozam na atra han badu ji Manipur mang tare lari haibu ozam na si wangang bo matam da Seran turan sum mayam da sum satra da like tak badu no sum tak badu maram orkan na si di Manipur se Congress na thugai ba tare hai ba se masi ai mayam da haijaningi maram di makoina matam dui da aina hanjan na mayam da lawju gi bdo masi da Congress ki manifesto da Manipur se thugai ga dore Manipur se separate administration PO na pini na hai bu wapam se masi yaroi na ina matam dui da hai bu wapam se na si di chap chana yengo ITLF ki This is the last page. 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 Manipur yon thoke na khan bo oza adu ma meeting do madu khana nai na biro Manipur gi lai heba myam khana nai na biraga amu halak pari abrom ti yang bio mohoi manifesto se masi ja hai bo po se masi di English ki wording di makhal makha kaya ma akhoi atha han bayai adu main to dana Sigi art has him to hello and a yam high visiting do. And Manipur yon token canba, Manipur Tugayan canba, Congress ne have the Hyman day, Nay Hining, Madam de Gay, you know, have them da, Cookie Sumoyane, may take a Sumoyane. Cookie the Zoom, Manipur Tugaini in a Hariba, Adumba, Kangu Duga, Pullaga, Makoi, Pullaga, Siri Alfred, Octurgi, Hujuji MP or about Alfred chair, Masiga the Moyanas at labor. Madulus Manipur Tugai get them in Hina Kaliba Nupado, Madugi Nupadu, Samineba, Alfredo, Madulus imitation of hot pieba. Congress is announcing of hot pieba. Adu Manipur the show, Maduma Dolduna, Kukiga, Amasum Kukigi, Kuki Hira, Kuki, Loimote Kukigi. Adu Manipur Tugai in the Hiriba Kangu, they got Samineba Dol Congress. There is a Hoi like Jeriba Praza, some Jerba Praza in chair, Makoina, Aranda propaganda, Mayam Torokanda, Aranda. Sige news ki sugumba haiba tare publicity social publicity gi khudong chaba sing je loga masigi kano sing si tawrakanda false propaganda sing tawrakanda na sidi praja sing na moida vote pi gi ba aduga nasina Manipur thugaina na bugi chap chaba adu ba ngarang gi ITLF ki memorandum da yaure aduna masi kari dogduri ge haiba se masi mayam puramona khoi khanmina ba matam laib aduna Congress na Tawgada with Havoxing, Tawrida with Havoxing, Mayama, Mamanda Haibangame, Makoy Masindagi, Congress Matam the me heart kidena. A quite the record lane 2000 Gayadan Gabu Matam the Paige, Adugi Matam the heart of me Masingano. Madugi the Mata, government is a prosecution sanction, Peter Pomatamda, Madu Mayam win no Whitene, Kariginova. A Hojati just some Hadalaga, some Mutalaga Lucian Jabra. Cookie matam the shoot of music, you know. Hosik honorable MP and Ina, Hosimasi Pakumpi with the Kaleva. Suspension of Operation 2018 2008 Taweba Susi, Karama Makalga shoot of Gaba, shoot over High share.
मोइने इंडिया की आर्मी सिंगदा नत्रगना अखोई पब्लिक सिंगदा नत्रगना अखोई इंडियन की सिक्योरिटी फोर्स सिंगदा खुद थारबा मतमदा मदु पीस लेननबा मदु इदमता सस्पेंशन ऑपरेशन नत्रगना पीस टॉक हाइना तौनरिनेब अदु मोइना सु तौगिब मतम मोइ मसा खंगना खंगना इंडियन नेशनल नतबा नेशनल इंडिया की मियोय नतबा मपान की मियोय सिंगा लोइना सु तौइबा नसिदि अखोई लमदमदुदा वोट कारिबा चोचामपुर डिस्ट्रिक्ट भोट कारिबा ऑनरेबल एमएलए सिंजे मसी मोखोइना हाइरगा कांग्रेस ने इनसलगा मदो नखोई अमत वारी सानबा यारोयना नसी अखोइगो कनागुम एमएलए अखोइगी मरक सिदा फाउनरबदि लेबे अखोइगदि चोचामपुर की कारइबे एमएलए सिंजे मी मबु फोन दा नसी पाव फाउनद्रे मेगी तांग अहुंग मतुंदा अदो कांग्रेस ना सु सिंदो मोइगी मतमदा मोइना मोइगी अनेक सु ओइबनिना म्यांमार पोरगा तब सु ओइबनिना मखोइना सु सिंदो हाइरगा इनसलगा नसीदि अखोइगो पाव फाउनबा ngamde मसी अखोइगी प्रजा पुनमन खंगदे मसी अखोइना लावी अखोइना हाई सस्पेंशन ऑपरेशन से मसी यारोयना लावरिसे अखोइने मसी कथकदमनि हाइना लावरिसे अखोइने अखोइगी सरकार सिननेबा नसी अखोइगी असेंबली जैसे लौरकांदा डिसीजन लौरकांदा सुसे अखोइ विड्रॉ तौरे अखोइ तोएना हाइसे अखोइगी सरकार सिना तोप नते मसी अखोइ खंगदे अदुदा चिन्द पंफा फजबा वांगांगमना सुम मणिपुर कन्नी हायगदि अखोइसु वांगांग लेरगे कैंता तौदबिदा वादो ngang thabo oina tawdaba adu yegadi akhoi manipur se kalakadra akhoi jati ji hingidra indigenous people singse masigi damuktani masigi jaga ni manipur se indigenous people na tabu singi manipur da jaga leite aduna akhoi di hujisu hona kini nrc hona kini akhoi indigenous people sing kanabu hona matamda inner line permit akhoi sarkar sina mayam da piri chahi ke ano inner line permit mi sigrije chahi ke honare inner line permit phangna wona matamda ado na si akhoi inner line permit se akhoi sarkar ni honor inner line permit se phangi jini sina maram or kanda indigenous people sing se protect owner gi tools amani khulai amani madu da natana kilometer tratuk myanmar rom da kilometer tratuk india rom da kilometer tratuk ose krai dno ba border du gi ne ba sangai ka khangde kana lai khangde kana chakhi khangde loina muna si bukta akhoi gi kanam ta ni yengselamde ba adu ba कांग्रेस ने नसी मखो पोन ngangi ba kangu singsina madugi FMR do ka amde ba akhoi manipur se amasung india se congress na dharmasala oina uyeba mapalam dagi any person mi ma pusalaga mapalam dagi any mi ma sri changhalaga mogi vote bank oina ba congress na tawbo thabok ne ba madudagi congress na dumba chakhai ma mayam sing do akhoi gi hai ba sarkar sina amasung bjp sarkar sina si losilana bo honara po matamda akhoi na si mayam punamuk to wamina bo wane ba aduna masigi postleis da makoina FMR akoina tawjariba amasung ILP masigi poche akoi indigenous people kannana hona matamda akoi hona jabani aduna akoi manipur dharmasala ohenba yaroi myanmar nationalist sanghalaga sdeisa citizenship piba yaroi madugi damta akoi NRC tawni natik leraga na congress na khoi NRC tawni hayo challenge tawni akoina aduna na khoi NRC tawbungam daba adumba dharmasala ohengen kanba manipur se miyam punamak outsider mayam punamon tahalaga na khoi vote bang oige na khanba adu mafam da madu khoi sungya ya haloi madu gidam ta khoi strict tawne aduna akhoi hujik sarkar asina biometrics tawdana deport tawdana akhoi base 1961 da akhoi cutoff year semaga akhoi NRC gi part amu oina akhoi honorary se masi akhoi miyam punong na khangba da ka lei zai sa akhoi lan manung ni ha di akhoi khara wami na batamne thodok se thoi ha di akhoi khara khona min na batamne adu egadi akhoi puna mangna karam makhal gi lambi da changsal laga akhoi chat patai congress na ngaha lega oi da ngang ni ngaha lega mu toksana ni english art lana parja jin da hallaga oja ne na min thajaram badi yai adu akhoi sutha thajate kai gino haiba matam da masida he khawra padai hai khreba nokhoi manifesto se si separate administration ki manifesto ne nasi de noina happy gi haiba separate administration do piu hairam na tros seis da kai daw lai dige seis da kari khana ba ya ba kai lai dige ba aduna oida pada bangang ba adumba party Rahul Gandhi maru oina makhoi hidden agenda manipur seis da manipur si puraga india punam langhalaga moi rajniti gi khudong chaba lawna na ba hona ba adumba party ni adu gi damuktani Rahul Gandhi na nasi manipur da show up ki damukta laisi atopa gi amta la ko nate
Rahul Gandhi na Manipur ki peace hai thugai na ba Manipur da peace hanjana na ba khoi hona ba moina sum thugai ba peace hanjana na ba hona ba matam da thabak mayam le madu puna mak to makhoi na nongmai chingdon da makhoi na tongna ki ba su 2008 da hai ba congress ki sarkar sina tongna ki ba su do madu na nongmai chingdon da nam ga honorable MLA sing je thap to hondana na si kanam tam ma phan thon de sini khoi na haijani se aduna manung da sanari ba lila singa se atai nu oiram dre congress nu oiram me madu gi khoi da khudam chandam leire maram di makhoi nu hojik hai ba ina sai amu panja he kuki ga khoi gi hojik ki hai ba su na yari ba group Manipur thugai ga dam ni hai ba group ase si jiga congress ka outer da chapminare ko si dum isam sam na proof ni madu bu su amuk support toksale akhoi gi outer da leiri ba akhoi gi congress ti karmachari singna Thobal district amasung Kaksing district ani sina vote pire adudi kuki khoi gi hojiki hariba suda Manipur thugai ga damne hariba kangu siga chami nei se kanano congress natra adudi valley da chu hoji moina vote ka ri se masi kuki ga chami na ba kangu ne ba that means kuki gi adu Manipur thugai ga damne hariba kanglu kuki de indigenous people mayam yauri hanadai lemina po mayam yauri makhoi dubu nate akhoi na haijai se makhoi dubu nate makhoi adu ba mioi Manipur thugai ga damne haiba mioi do maduga haiba outer gi MP amasung inner gi MP siga chapminara ga Manipur thugai na ba sille haiba se masi ai miyang khom dai haijari aduna ai losinjar pada mayam punau ta muka naina thamjari haiba du ba congress ki Rahul Gandhi na Manipur la ga Manipur asibu miyam da lungmai da hapaga yolaga makhoi vote ki bank oina ba musum election ki propaganda ta no hona bani aduna Rahul Gandhi na Manipur peace thugai na ba honai haiba pose masi chandam galoina khudam chandam loina na khoi de lei haiba khom se ai mayam khom da ai thamjari